कादुदा चंगखिबा अहननी अहन अमा ओइरगा आइजे मचानु पीनी अदा मचानु पीदबु हाइदि अदुगी रेस्पेक्ट तो थमदे हाइता Housing Miamsing Yamna Kananga Riba Noida Sector 143 case Masi Matanga Sangdo Waral Toruk Lepchi Victim Nihaina Toruk Liva RK Production interview New TV o in a lady but discussion the Yakribum using a sin of Fondo Liba Wafam Madugi Tayona Wafam Amada Tabak Tori Bakambusing a Sigi Mike Digi Fondorak Lepchi Hadaki Singdo Warola Sidasu Makogi side of the story to Tabide one sided Oi Hibagi Wafamasi Adumak Putokuna Masida Yamna Kaman Oiba Ama Hibataragri Mamang the Torakiba Sengdora Kiba Mu and Idugi Yamna Manana Handaki Asidasu Ledam Liba victim Hina Hosi Torliba Musing Asina you taxin do Karan Tauduna Satkibani Makoina Matik Bani Hibagi Mo Amada Adumak Fondokli Masikudimasi Labor Taragasu Lokshin Kiva Selfom Adukada decision Nakibaki Makoina Tori with Tabak Aduna Kayamuk Yamna Chumichum de Habatu Makoina Land the Hibud Unubagi the Makta fake natural evidence or Bayaba points as to Putokuna Chapchaba Tajabayaba Wafam Amata Housing Fobi in the York tree. Housiki lady but case asida job provider or even high Bamaru musing a Sigi Mike social media the Sengopagi or Bawarol the city Torok Paleptree Adubu. New TV Chatariba discussion other than Nakogi side of the story Adu Putokna Bida Makta Fondo Wafam Asidadi Nasi Fauba Makoi Housing Fobi or in the York Paletri. Case asigi matanga social media da sengdok singjin tawbagi oiba wari asi lepa leitana adumak thorakli victim sing ni haina thorakli ba music aduna fongdoki ba wafam adu makogi maikei degi natte haiduna amuk fongdokli amuk sumu makoi na fongdokli ba wafam adu da victim ni haina thorakli ba music gi maikei degi amuk lali haiduna mu fongdokli adu bu hairi ba thaba asi da generally ba aduki matik yamla ba selpam asi victim ni hairi ba music asi da handok pigadra na tragana handok loidra masi kadai da satkre haibadugi clear cut oiba wafam di housing fobugi oina thorakli lakliba matam asi da thorak payai adumak ngaibinasi mata asi da thodo sigi matang da Tabak Pigini Haiduna Kausiliba job provider ni Hairiba Kangusing Asiki Mike ki Sengdorpaki Oiba Ahum Suba Warolda Taudo Asibu Miamang the limelight Lahan the Yamna Maru Oiba character Ama Oiba Mui Amagi Mike ki Maki Wafamasi Amuk Tabinesi Mayam Pumna Pukuramjari Agi Imin Kiran Bala Aikrikul Dagini Ranahan social media da Agi photo Amadi video Mayama Taga Biduna Wahai Wata Fajadaba Mayama Aigi Izat like Hat Tahan Bire Amadi Aigatajunatana Aigi family Sagai Nataiju Loina Tahan Bire Aigi Pusibuzu Anali Katpaya Redugi Maunda photo Ama video Taga Bibu to the Aiju Tashina no Ajade Adudugi Aigizu Aigi Tamogi Oiba Wafam Kara Tamsagi Hadunagasi video Shamjarapani Naran Han RK Production gi interview aduda yauriba John Angom Fahing degi aiba nupa asi hoi maga aiga social media gi through degi Facebook degi dinner ki bani ibani dinner koi matu ina wari watai sanaraba matu na John aingonda aiju sida yum sida sumaina lemna free da leibase nungaite aina tawba yaba thabak leiragadi Iro Kolo Namana aingonda hai yana bai matu ina paisa je thar QNet ni ngasai tawbodu ba thabaji network marketing ni pulap khangaba matunda agreement sign je tawnare tawna asigi tawnari ba jido ai nakanda proof pijaramge aduga si aina tawnaba sign jijo ai mawona by force or any means or any threaten tawgibasu laite ma si changakpadasu na site changakdaba yaroi lao kholo ai mawona gidi takibasu laite by force is an announced days the last ready do I came to Mount High was related. High John Asiga Iga Mari Apatalania give us late. I mang the no the no she high was related. Social media I give through the John Gina I did not about Chappy being the Uhan Biki Adubu Nasagi Tabasi Toraba Matunda call Natraga message the Mayama Turo o Unazi Waris Hanaje Koche Mama I want the Yuji Tachilaga I want the high Asigi Mamang the Su Asagi Tabos told the name among the Su Mazi you or Jur Taki Takumatan the Jaimang Igi John Ajita lay Jagi in our Pazulay in our Pizulay Nanga to minor Togano Pate Kotes minor Torosi called Lucy I Mamma saying I man ahoy I am Anna Toroi I begi Papa to Tanki I did Toroi the Wuzuning Aki but the Sagi Kutagi video to the Zona I did Diwali Numi to the Ting Hajilaki Koki I did am the Lamchat Nai Debi prostitute Amma Gi Wanga Nangudu the Signa Ngajade I gizu Igi Imum Lay Sage Nai
lei aisu nupini isamak aisu sidaisida isagi pusigi oiba lambi ama semjarage haiduna lacharibani ai sidaisida isagi aigi ima ipa sagai yolage haiduna lakibasu nate mayamda akaiba ngasibawda tawgiba midi nate tawgidasu khande Diwalida thoksu hoi ai tabakse halaba matungda aigi khoi tabak tawminaba khoi mayam mase mai yengusi haiduna aisi chatli bomla thaba mayam yengi mayam sida chapa matamda aigi inau pana aingonda call se tawraki chiche nang halaba kolaba nang kaida lege koke inau pana aisida mayamga mai yengi koli bomla thaba mayam khoi bomla thari mai yengi Diwali nimisida adugi proofs udum lei pijage aduga ngasai gi thengna la yudusu inau pa duna call se tawraga chiche ta jondo sumaine yu se thakchilaga sidaisa nang lakpa ngaini na ngairaga leire asi guest room gi da sofa da phamaga iche nang yaraga di ngasi di hala anu nang karai thano ma layo haidana inau pa na aingonda call tawraki inau pina su aingonda chiche nang laaba kholaga da jondo sumaine nang chiche lakpa ngaini ko ni hai dana chiche sofa da phamaga ngairaga lei na aingonda pause piraki aina oi fare ai ngasidi kha thingna noi da chon tumma kanda hairo tumma kanda ai lake hai moi ma madrana pung ama ani sumai sigi maya di tare aina hanjila pagana maji tumamde maji pije chaje jucha da maungda leirami manaba amaga video calling tawnaraga leirama matamda aina changaba matamda ma aingonda wangangi tawri ma aingonda wangangi tawda aina hayeng fajana wari sanarase kolase ai ngasidi wari kole haraga ai tumina ai kada changi kaigino hayadi ngasai yu thakchilaga leirabani nongeju tari ai kamaina wari sanaraguni ai tumina changjilaga ai tumina thonglonjilaga nimittumadi leigi nongalaga adu karigino nang adumaina tawrido kolido na ai mangona thina ngangi jondu thina ngang aingonda kai nongai tabunu khangde ai tumaina di mangona thina ngang amatuna nongalaga su ma aingonda yuji thaga matungda wari sanase lao tholoo na aingonda thongju thingi amati video call message mayama aingonda tawraki aigi inau piduju tumbam chabam khangde haidai mana adumaina yudo thajila thawne chiche dhajo na tawriji karino ai kizai chiche na inau pidu na aingonda kaim tawroi kadoduno tumose chiche leiji lao haiga ibani tungi ko inau paduna su aingonda message thari chiche nang dajo na tholo haisu tholakanu nang tumina tumma saraga leyo kolona inau pasina su aingonda hai aina hoi haiga message kata thanaga aisi tumina nimituma hindumadi tumdana khangi kamaina tumgani leiminarini aibu thajaraga changaini changaba adumaina aingonda threaten mayam tawpududi mayamna ubide asagi one sided ki kata taraga ai ijat mangba yaba mayam tawbigi ubide mayam aisu nupini isansu aisu apapata loina khangama misani mayamna sandopi mayamna interview lobi mayamna aingonda su wai mase amta hambiraga lobiramu aisu aiki pinda mayamna ai si wai si ngasi ude imai pa su tamde kamana tamuni mana hajin dumana to matunda nang sidai jo nang thabo jo tawningdre jo hai nang sidai sida leibiranu nang sidai sida leiranu aisu
ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯅꯥꯎꯄꯤꯁꯨ ꯁꯨꯃꯥꯏꯅ ꯀꯞꯄꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯉꯣꯟꯗ ꯉꯥꯡꯉꯤ sida ꯂꯩꯕꯤꯔꯅꯨ ꯇꯁꯦꯡꯒꯤꯗꯤ ꯃꯥ ꯃꯁꯥꯅ ꯌꯥꯗꯅ ꯊꯣꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯒ ꯃꯕꯥꯅꯤꯁꯦ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯇꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯏꯕꯣꯝꯆꯥꯁꯦ ꯇꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯈꯟꯅꯔꯒ ꯖꯣꯟ ꯅꯪꯗꯣ ꯑꯩ ꯃꯉꯣꯟꯗ ꯈꯥꯝꯃꯤ ꯑꯃꯨꯛꯀ ꯖꯣꯟ ꯅꯪꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯣ ꯑꯩ ꯍꯌꯦꯡ ꯅꯪꯗꯣ ꯇꯤꯀꯦꯠ ꯀꯛꯄꯤꯔꯒꯦ ꯑꯗꯨꯒ ꯅꯪꯗꯣ ꯐꯖꯅ ꯆꯠꯂꯣ ꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯃꯥꯅ ꯑꯩꯗꯤ ꯈꯪꯗꯦ ꯑꯩ ꯂꯣꯜꯂꯦ ꯈꯪꯗꯦ ꯑꯩ ꯀꯀꯥꯗꯨꯒ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯃꯥ ꯀꯀꯥꯗꯨꯒ ꯆꯠꯈꯤ ꯊꯛꯏꯕ ꯌꯨꯗꯨꯁꯨ ꯀꯀꯥꯗꯨꯒ ꯊꯛꯈꯤꯕꯅꯤ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯉꯁꯥꯏꯒꯤ ꯑꯥꯔꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯌꯥꯎꯔꯤꯕ ꯏꯕꯣꯝꯆꯥ ꯃꯤꯁꯛꯇꯨꯒꯁꯨ ꯑꯩ ꯀꯥꯗ ꯂꯩ ꯏꯕꯣꯝꯆꯥꯗꯨꯁꯨ ꯃꯈꯣꯡꯕꯨ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯒꯩ ꯑꯩꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯈꯤꯕ ꯑꯍꯟꯅꯤ ꯑꯍꯟ ꯑꯃ ꯑꯣꯏꯔꯒ ꯑꯩꯁꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯔꯦꯁꯄꯦꯛꯇꯨ ꯊꯝꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯕꯣꯝꯆꯥꯗꯨꯕꯨ ꯑꯩ ꯀꯥꯗ ꯂꯩꯔꯒ ꯑꯩꯅ ꯊꯥ ꯑꯃ ꯄꯨꯔꯥ ꯊꯥꯈꯤꯕꯅꯤ ꯑꯩ ꯃꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯗꯤ ꯑꯩ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇꯁꯨ ꯈꯪꯗꯕ ꯃꯤꯁꯛꯇꯨꯕꯨ ꯑꯩꯅ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯈꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯅꯠꯇꯕ ꯂꯤꯆꯠ ꯑꯃꯗꯤ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯝꯆꯠ ꯉꯁꯥꯏꯒꯤ ꯀꯥꯡꯕꯨꯗꯤ ꯑꯩꯗꯣ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯆꯠꯂꯣ ꯍꯥꯏꯔꯒ ꯆꯠꯈꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩ ꯑꯗꯨꯐꯥꯎꯕ ꯅꯪ ꯌꯨꯝꯗ ꯌꯧꯔꯕ ꯈꯣꯠꯂꯕ ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤ ꯌꯧꯗꯦ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯏꯅꯥꯎꯄꯥ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤ ꯃꯅꯥꯛꯇ ꯂꯩ ꯈꯣꯠꯂꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯌꯣ ꯈꯣꯠꯂꯣ ꯃꯃꯥꯗꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯃꯃꯥꯗꯣ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯣ ꯅꯪꯗꯣ ꯐꯣꯟ ꯄꯥꯏꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯕ ꯌꯧꯅ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯥꯅ ꯍꯣꯏ ꯇꯧꯒꯦ ꯈꯣꯠꯀꯦ ꯅ ꯍꯥꯏ ꯅꯪꯗꯤ ꯆꯥꯛ ꯏꯟꯖꯥꯡꯗꯤ ꯆꯥꯔꯕ ꯈꯣꯠꯂꯕ ꯆꯥꯔꯦ ꯈꯣꯠꯂꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖ ꯐꯖ ꯂꯩꯌꯣ ꯈꯣꯠꯂꯣ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯕ ꯐꯖꯅ ꯑꯩ ꯃꯥ ꯇꯦꯛ ꯀꯦꯌꯔ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯂꯤꯆꯠ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯆꯠꯂꯁꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝꯗꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗ꯭ꯔꯤꯈꯩ ꯎꯟꯅꯁꯤ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯊꯣꯡ ꯊꯤꯟꯗꯅ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯍꯜꯂꯛꯄ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯒ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯗꯒꯩ ꯃꯐꯤ ꯃꯔꯣꯟ ꯖꯨꯠ ꯆꯥꯗꯅ ꯂꯩꯔꯝꯃꯒ ꯐꯨꯔꯤꯠ ꯑꯃꯠꯇꯕꯨ ꯌꯥꯎꯗꯒꯩ ꯖꯨꯠ ꯆꯥꯗꯅ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯃꯌꯨꯝꯗ ꯌꯧꯖꯔꯒꯗꯤ ꯑꯗꯨꯕꯨ ꯑꯩ ꯀꯦꯌꯔ ꯂꯧꯈꯤ ꯍꯥꯏꯇꯥꯔꯦ ꯃꯥ ꯈꯔ ꯂꯩꯔ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯀꯀꯥ ꯏꯕꯣꯝꯆꯥ ꯉꯁꯥꯏꯒꯤ ꯑꯥꯔꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯊ꯭ꯔꯨꯗꯁꯨ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯌꯥꯎꯕꯅꯤ ꯏꯕꯣꯝꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯁꯨ KCP ꯁꯥꯔꯒ ꯂꯥꯛꯑꯒ ꯑꯩꯒꯤ ꯃꯃꯥꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯒꯤ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯆꯠꯄꯒꯤ ꯂꯤꯆꯠ ꯃꯌꯥꯝ ꯑꯃ ꯃꯃꯥꯗ ꯇꯝꯈꯤ ꯃꯃꯥꯗꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯃꯥꯗꯨ ꯑꯟꯀꯟꯁꯤꯌꯁ ꯆꯠꯂꯒ ꯋꯥꯟꯊꯈꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯕꯨ ꯌꯧꯔꯛꯄ ꯃꯇꯨꯡꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯑꯕꯦꯠ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯈꯣꯡꯗꯥꯔꯛꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯉꯥꯡꯈꯤꯕ ꯂꯩ ꯑꯗꯨ ꯆꯤꯆꯦꯅꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯄꯁꯦ ꯆꯤꯆꯦ ꯑꯃꯗꯤ ꯕꯕꯥꯅ ꯅꯪ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣꯅ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯊ꯭ꯔꯦꯇꯟ ꯇꯧꯏ ꯑꯩꯉꯣꯟꯗꯁꯨ KCPꯅꯤ ꯍꯥꯏꯗꯅ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯩꯉꯣꯟꯗ ꯅꯪ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒ ꯃꯤꯒꯤ ꯄꯩꯁꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯅꯪ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯍꯟꯖꯤꯟ hꯟꯖꯤꯟꯅ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯈꯤ KCPꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨꯗꯒꯤ ꯏꯕꯨꯡꯒꯤ ꯃꯣꯏꯒꯤ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯄ ꯑꯗꯒꯤ KCPꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯨꯅ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯒ ꯑꯩꯁꯨ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯔꯒ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯐꯤꯂꯤꯛꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯩꯗꯨ ꯅꯥꯔꯒ ꯍꯤꯗꯥꯛ ꯆꯥꯔꯒ ꯂꯩꯈꯤ ꯊꯕꯛꯁꯨ ꯑꯝꯇ ꯇꯧꯕ ꯉꯝꯗꯒꯩ ꯑꯗꯨꯒ ꯕꯕꯥꯒ ꯃꯃꯥꯒꯅꯗꯤ ꯉꯁꯥꯏꯒꯤ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤ KCPꯅꯤ
ꯄꯥꯔꯇꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯃꯣꯏꯗ ꯊ꯭ꯔꯦꯇꯟ ꯇꯧꯕꯅꯤꯅ ꯀꯤꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯑꯁꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄꯜꯂꯤꯅꯤ ꯃꯌꯥꯝꯁꯨ ꯉꯥꯡꯉꯤ ꯑꯗꯨ ꯃꯇꯨꯡꯗ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯁꯤ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯒ ꯕꯕꯥꯒ ꯍꯧꯖꯤꯛꯁꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥ ꯏꯆꯦ ꯗꯗꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯋꯥꯍꯩ ꯈꯛꯇꯁꯨ ꯍꯪꯕꯤꯔꯝꯃꯨ ꯉꯁꯥꯏ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩꯗ ꯌꯨ ꯊꯛꯑꯒ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯅꯤ ꯍꯪꯕꯤꯗꯦ ꯑꯗꯨꯒ ꯋꯥꯟ ꯁꯥꯏꯗꯦꯠ ꯈꯛꯇ ꯇꯥꯔꯒ ꯉꯥꯡꯕꯗꯨꯗꯤ ꯑꯩꯒꯤ ꯏꯖꯠꯄꯨ ꯂꯧꯈꯠꯄ ꯌꯥꯗꯕ ꯃꯑꯣꯡꯗ ꯉꯥꯡꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯐꯦꯃꯤꯂꯤꯕꯨ ꯃꯥꯒꯤ ꯃꯃꯥꯕꯨ ꯍꯧꯖꯤꯛꯐꯥꯎꯕ ꯑꯟꯀꯟꯁꯤꯌꯁ ꯆꯠꯂꯒ ꯋꯥꯈꯜ ꯃꯁꯥꯗꯣ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯐ ꯐꯠꯇꯕꯗꯣ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯨꯊꯥꯡꯗꯁꯨ ꯊꯤꯖꯤꯟꯕꯤꯌꯨ ꯉꯁꯥꯏꯒꯤ ꯗꯤꯋꯥꯂꯤꯗꯨꯗ ꯖꯣꯟꯅ ꯑꯩꯕꯨ ꯁꯦꯅꯤꯌꯔ ꯁꯥꯔꯁꯤꯡꯒ ꯍꯣꯇꯦꯜꯗ ꯆꯪꯉꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯨꯐꯇꯨꯁꯨ ꯄꯤꯕꯤꯔꯛꯎ ꯀꯔꯝꯕ ꯍꯣꯇꯦꯜꯗꯅꯣ ꯀꯃꯥꯏꯅ ꯆꯠꯄꯅꯣ ꯀꯃꯥꯏꯅ ꯂꯤꯆꯠ ꯁꯥꯗ ꯄ꯭ꯔꯨꯐꯇꯨ ꯄꯤꯕꯤꯔꯛꯎ ꯖꯣꯟꯁꯨ ꯄ꯭ꯔꯨꯐꯇꯨ ꯄꯤꯕꯤꯔꯛꯎ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯀꯃꯥꯏꯅ ꯆꯠꯂꯛꯄ ꯃꯤꯅꯣꯗꯤ ꯀꯔꯤꯝꯇꯗꯤ ꯊꯤꯒꯠꯄꯤꯗ꯭ꯔꯒ ꯑꯩꯉꯣꯟ ꯋꯥꯟ ꯁꯥꯏꯗꯦꯠꯀꯤ ꯈꯛꯇ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ ꯅꯣꯏꯗꯥꯁꯤꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯗꯤ ꯅꯧꯅ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯊꯕꯤꯔꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯕꯨꯡ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯐ ꯐꯠꯇꯕꯗꯨ ꯐꯖꯅ ꯊꯤꯒꯠꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯁꯨ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯁꯤ ꯍꯧꯖꯤꯛ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡꯅꯤ ꯀꯦꯁ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯏꯟꯚꯣꯜꯕ ꯇꯧꯔꯦ ꯚꯤꯛꯇꯤꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯣꯏꯅ ꯁꯦꯡꯗꯣꯛꯅꯤꯡꯂꯤꯕ ꯀꯥꯡꯕꯨꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯖꯣꯕ ꯄ꯭ꯔꯣꯚꯥꯏꯗꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯗꯨꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯃꯃꯥꯡꯗ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯁꯨ UPSC ꯑꯦꯁꯄꯤꯔꯦꯟꯠ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯑꯃꯁꯨ ꯃꯁꯥ ꯂꯥꯛꯄ ꯌꯥꯗꯕꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯌꯥꯎꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯝꯅ ꯅꯈꯣꯏꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯜꯂꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯑꯣꯟꯂꯥꯏꯟꯗ ꯌꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯁꯦꯡꯗꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯗꯣꯝꯒꯤ ꯁꯥꯏꯠ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ ꯑꯗꯨ ꯅ꯭ꯌꯨ ꯇꯤꯚꯤꯒꯤ ꯗꯤꯁꯀꯁꯟ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯃꯁꯤꯅ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯣꯝꯒꯤ ꯁꯥꯏꯠ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ ꯑꯗꯨꯁꯨ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯀꯅꯥꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ